ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯍꯨꯌꯦꯟ ꯂꯝꯄꯥꯎꯒꯤ ꯏꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ ꯃꯤꯅꯤꯁꯇꯔ MLA ꯁꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯤ ꯂꯣꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ CM ꯃꯇꯨꯞ ꯀꯛꯄꯒꯤ ꯊꯧꯑꯣꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯂꯣꯁꯤ ꯗꯤꯈꯣ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯀꯨꯀꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯂꯩꯔꯣꯟ ꯕꯥꯏꯐꯩꯗꯒꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒꯤ ꯅꯨꯡꯊꯤꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯁꯨ MLA ꯑꯣꯏꯔꯕꯁꯨ ꯃꯔꯥꯜ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯊꯧꯄꯨꯕ ꯏꯂꯤꯒꯦꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯗꯥꯕꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯋꯥꯍꯪꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯣ ꯂꯩꯔꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯊꯤꯖꯤꯟꯅꯕ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯁꯨ ꯂꯣꯒꯤ ꯃꯇꯨꯡꯗ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯈꯤ ꯀꯨꯀꯤꯒꯤ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩꯒꯤ ꯑꯣꯏꯔꯕꯁꯨ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯑꯣꯏꯔꯕꯁꯨ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯇꯧꯗ꯭ꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯅꯕ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯇꯤꯡ ꯀꯌꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯗꯤꯁꯑꯥꯔꯃꯔ ꯇꯧꯅꯕ ꯈꯟꯅ ꯅꯩꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯗ CRPF ꯀꯣꯕ꯭ꯔꯥ ꯕटालियन 2 ꯂꯥꯛꯀꯅꯤ ꯇꯧꯔꯝꯕꯗꯨ 3 ꯑꯣꯏꯅ ꯂꯥꯛꯂꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯊꯨꯡꯂꯔꯦ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯆꯨꯁꯤꯟꯅꯅꯕ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯂꯛꯂꯤꯕ ꯂꯩꯉꯥꯛꯅ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗꯨꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯁꯤꯟꯊꯥꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯍꯥꯡꯗꯣꯛꯂꯦ ꯃꯅꯤꯄꯨर मियामना वाना तानखिबा ILP कुंजा ꯏꯪ 2017दा डिसेंबर थादगी स्टेट असिदा चटना हलकनी मसिगी मथंगता INC इम्फाल इंडियन नेवीदा कमीशन तौखिबना चिंगबा अचीवमेंट क्या लेख्रे जिरीबाम तुपुल इम्फाल गी रेलवे लाइन असी कुंजा ꯏꯪ 2019 फाउबदा लोशिंगबा पांदम थमली हाइनसु पाउमिशिंदा फोंदोखी पाउगी मिफमदा सरुक याखिबा डिप्यूटी चीफ मिनिस्टर लोसी दिखोना हाई हंदक नागा मिचम 6 फारबा मतुंगदा तमथिना हाटखिबगी थवोंग असी लेंगाकसु तौनरिबा ग्रुप अमना चथखिबनी मिहात असिदा चेनबा सिंगी मथक्ता अकनबा एक्शन लौखटपिनबा प्राइम मिनिस्टर नरेंद्र मोदी गी पुकनिंग चिंगसिनखी मिबु फारबा मतुंगदा हातोकपा अमदी मटुप कक्पा थवोंग असी खांगदुना लैबा ngamloi सुदा लैरिबा सिंग निंगथिना लाक्सिनदुना मणिपुरदा तंगदु लैताबा पुरकनबा होनगदबनी स्टेट असिगी मियाम इंग तप्पा पामजबनी हौजिसु इंग चिकना हिंगबा पामली हाइखी लोंगनै हाइरिबा सिबु स्पोर्ट्स की हब स्पोर्ट्स के वर्ल्ड ऑफ स्पोर्ट्स इंडस्ट्री नेना लौरिबा मणिपुर स्टेट असिगी सानरोई सिंगी माना भारत पीरिबा कोई क्रेडिबिलिटी स्टेट सिगी सानरोई सिंगी पीरिबा क्रेडिबिलिटी में आपसे ये कांदा मणिपुर दा याना हनबा भारत की वना कोई स्पोर्ट्स यूनिवर्सिटी नेशनल स्पोर्ट्स यूनिवर्सिटी अमा पिरक्तना चलिबा सही सिगी डिसेंबर दा कोई इंफ्रास्ट्रक्चर सिंदु लोइसलगा मदुरो खोंजनबगी थौरान लेरी लोइनना कोई मोदी जी ने सिंबा इंडिया गवर्नमेंट सिना कोई 2019 दा मतम सागनदगी डिमांड तौदुन लाकवा दुंबा ILP कोई खंगदना बिबिदना मणिपुरदा मिटोप मसिंग हेगरकदोबदगी सिंगाथो पिनवा अचौबा कनोबा बिबिदि लोइनना कोई इंडियन नेवल सर्विस हाइजबताई कोई
Indian naval ship tak Imphal Luntondana the state city capital chibu gi sikthana bi ba the loina sarkar asina gi Sultanpur Medical College linkat pidana district sida medical college masing hegalan bi ba duga loina sorry DJP गे अकनबा वाफम सेक्रेटरी दा अटैक तौरक्लबदी खुद हनगनी महौसागी फिवम हंजिलक्ट्रिबा फाबा ऑपरेशन चथगनी DJP था असिगे अमदगी मणिपुर दगी अनौबा DJP गी थौ पुरक्लिबा मुकेश सिंहाना कांगपोकपी सेनापति अमसुंग इम्फाल ईस्ट डिस्ट्रिक्ट पुलिस हेडक्वार्टर न छिंगदा चतुना डिस्ट्रिक्ट सिंग असिगे रैंक एंड फाइल दा लेबा पुलिस पर्सनल सिंगा मिफम पांगथोक्तुना लॉ एंड ऑर्डर गी फिबम रिव्यू तौखरबा मतुंग ngarang Bishnupur amasung Churachandpur district police headquarter singdasu chatuna hojik chathariba security ge operation yauna IDP singbu khunda laita hanna bagi thabak amasung law and order gi fibam sing review tawkhre khongchat asida DGP na khulai paiba lamhenba singda akanba warning tawraduna operation thabakta police personnel singna hena mangjin thagadabani kanagumba singna khulai paiduna lobu makuta paisinaba honaраklabadi makhoigi mathakta akanba thabak lakhutkadabani makhoibu logi matung inna mayoknagadabani khulai paiba sing fagatgadabani kanagumba singna aikhoida nomai kaplaklabadi isa ngathoknaba oina handuna kapkadabani amasung manipur da mahausagi fibam hanjilaktriba fauba mangjin thana operation sing chathagadabani haibagi pautak sing pikre khongchat asigi manung channa DGP army CRPF amasung AR mahut sinba makok thongba officer singgi amasung CSO gi mihut sings gasu mifam pangthoki DGP gi fam purakpadagi ahanba oina chakhiba Churachandpur gi khongchatta army amasung paramilitary officer singna district asida lairiba security gi fibam amasung chathariba operation singgi matangda paudamki Manipur da tangdu laitaba hanjinlak hannabagi damakta civil society singna sumangjin thana hotnaraktuna furup masal gi marakta khud soknaduna lairakpa khenaba sing leihandana ba hotnagadabani alanba pauna unkhatnaba thokhalakta police ki maikaidagi social media gi platform singna alanba amasung wakoi phongdorokpa thingnaba kupna yengsili haina su phongdoki district police ani gi official singa pangthokiba mifamda hojik fawbada hurankiba khusu khulai singi manungda chada marifutara rong fagatle lemhoriba sing mangjin thana recover tongnaba honagadabani haibagi pautak piki police na counter agency operation amasung anti drug operation sing da maru oina hakchin naba mityeng thamgadabani haibaga loinana investigation thabak thujin hanbaga loinana SITC gi case sing su athuba matamda depose tongnaba honagadabani haibagi pautak su piki Mihat pasing fadriba fawba hakchang taruk lauroi laikhidraba singgi loinabi sing mamang thagi tara hundoida lailon wifi khuldagi mamit amasung makhut pullaga faduna pukhraba matungda mihat thina hatpada chenaba kuki terrorist sing lengakna fadriba fawba nagami cham taruki hakchang sing lauroi haina laikhidraba singgi loinabi amasung imung miyoi singna phongdorakli thodok adudagi hojik fawba makhal khulgi church amada hangba relief camp ta changjafam lawaklibi laikhidraba Ferowin Thiumai gi loinabi Wikoliu Thiumai na hai aikhoigi imung asi thabak suraga hinjabani lenga ki thabak tawba yaude laikhidraba ipuroiba du isanupagi class 11 gi ming chanba chakhibani yumda halakpagi lambi dagi faraga pukhibani faraba matungda mahakna telephone tawraktuna aikhoi taruk lailon baifei khuldagi fare hairaki adubu kari maramgi fabano haibagi pakhumdi phangkidri hairi hojik sina phanglabasu ngasi fawba aihakti ipuroibabu halakhigani haina ngairi hairaduna khulai paidaba michambu makak kaklaga hatpa ngamba miyoi sing adu mi marakta leiba samakhal amani mihat thina hatok pibana ipuroibagi masak fawba khangba ngamdre hairaki Makhoibu numit kuntaruk ni losinduna thamba lengakna matam chana thidokpa ngamdraga asiba hakchang oina sinarakpa yaningde
हेक फाखिबगा अहेनबा सेक्रेटरी पर्सनल सिंह थाजिंदुना थिरमलबदी मखोय तरुक की थवाई कनबा ngamlamba याय हायरखी लैरोन वाइफे कुकी खुंजा सिंह असि मतम सांगना चामिन थकमिनदुना लैमिनरकपनी मखोय तरुक पु कुकी टेररिस्ट सिंह दा सिनाखिबगी थौदोक लाइबक थीबनी हायरदुना इपुरोयबगे अचुंबा वायेन फंगहनगदबनी जस्टिस फंगजिबा फावबा हकचांग लौखिरोय हायरखी अमरोमदा लैखिद्रबा दिलीप थियोमाइगी लोयनबी विनिलियो थियोमाइना हाई इपुरोयबदु इचानुपागा पुन्ना फाखिबनी नुपा 12 थादोरपा फाजिलुबा अहाक अमसुंग इचानुपी सु यावरखिबनी अखोय फाबा मतमदा सीआरपीएफ पर्सनल सिंगसु लैखिबनी मरम असिना खोंगै थुना माइकै अहुमदगी ऑपरेशन चथरमलगदी कनबा ngamgadabani अदुबु थबक असि पांगथोखिदे थौदोक असिगी मतंगदा डिप्यूटी चीफ मिनिस्टर 𝗠𝗔𝗡𝐿𝐴 मोरेन ग्राउंड फम थादोकदबनी असिगुंबा थौदोक मतुंगदा थोक्तनबा लैंगाकना चेनबा सिंगी मथक्ता अहकप चैराक पिबियु हाइनसु फोंदोखि मथंगदा नेशनल न्यूज पाठोकचरी निटिल गडकरीना गाड़ी द चादा चामा इथानॉल ओइरबा थाव सिजनबा याहनबा रेगुलेशन खुदियक पीख्रे मालेमदा थाव फंगबगी चांग हंथरकपा अमसुंग खुदोंगचादबा कया मायोकनरकपना मरम ओइरगा यूनियन लेगाकना तोंगान तोंगानबा थाव मखल खरा सिजननबा खोंथांग लौखलकपगी सरुक अमा ओइना यूनियन रोड ट्रांसपोर्ट एंड हाईवे मिनिस्टर नितिन गडकरीना गाड़ी सिंगदा चादा चामा इथानॉल ओइरबा थाव E100 सिजनबा यानबा रेगुलेशन खुदियक पीख्रे नागापुरदा पांगथोकपा थोरम अमदा नितिन गडकरीना रेगुलेशन असि खुदियक पीरे हाइना लाउथोकलदुना हाई ममांगदा इथानॉल की चांग वाटपा थाव सिजनबा गाड़ी सिंगदा सोखहल्ली हाइना थाजनरंबा अदु अरानबनी चादा चामा इथानॉल ओइरबा थावना गाड़ी चेनहनबा याय हाइबा वाफम पुथोरकपदा मियोय कयाना नोगलक नखिबा लैखी अदुबु ngasidi थाव मखल असि सिजनबा याहन्नबा रेगुलेशन खुदियक पीरिबा असिना लेबाक असिदा अहोंगबा अमा पुरकलगनी हाइकी निटिल गडकरीना खुदियक पीखिबा रेगुलेशन असिना इंडिया की मार्केट E100 थाव सिजनबा याबा फ्लाक्स फ्यूल गाड़ी सिंग साबगी तंगाई फदबा लेहलक गाड़ी साइबा कंपनी सिंगसु लेंगा की अनौबा चटना कांगलोन असिगी मतुंग इन्ना अनौबा मखगी गाड़ी पुथोकनबा थवांगलकलगनी हाइरी सेंट्रल मोटर व्हीकल रूल्स लिसिंग अमगा चमापन मरिफुतरा मापन सेमदोक सादोक्तुना खुदियक पीखिबनी रेगुलेशन असिना E85 E100 B100 बायोडीजल अमसुंग हाइड्रोजन CNG कम्बाइनेशन चिंबा तोंगान तोंगानबा थाव मखल सिजनबगी चांग हेंगतहन्नबा पांडम थमली निटिल गडकरीना मखाताना फोंदोखिबदा पेट्रोलियम मिनिस्टर हरदीप सिंह पुरीगा खुसमनदुना E100 थाव सिजनबा यारबा मारुति सुजुकी वैगन आर गाड़ी लॉन्च तौख्रे गाड़ी पुथोंगिबा अतोपा कंपनी कयासु E100 थाव सिजनबा याबा गाड़ी सिंग पुथोकपा सेम साख्रे अथुबा मतमदा MG अमसुंग हुदाई E100 सिजनबा याबा गाड़ी पुथोकलगनी हाइकी US ता वांगांगबा प्राइम मिनिस्टर असि करिगिदमक हाइबा इनबा मिनाइनी हाइरोइदौरिबनो हाइना राहुल गांधी ना फोंदोक्रे ड्रफ लीजल द खामदुना थंबा वेशल अमदा US ना लंदादुना इंडिया मचा अहुम हाटखबा फावबदा प्राइम मिनिस्टर नरेंद्र मोदी ना वाफम अमता फोंदोक्तना डायरेक्टली मियाम मांगदा इकाइनिंगाइनी US ना इंडिया बु करिसु लेक्तना खंदुना हंजिन हंजिन इकाइबा पिरकलबसु तुमिना लेक्थोपा ngamba प्राइम मिनिस्टर असि करिगिदमक हाइबा इनबा मिनाइनी हाइरोइदौरिबनो हाइना कांग्रेस रुसिंगबा राहुल गांधी ना फोंदोक्रे महांगना हाइ सेल पीदुना नत्रगा किहन खंगहंदुना US की खुबानुंगदा थमख्रबा प्राइम मिनिस्टर मोदीना मालेमगी फंबाक्ता इंडिया की निंगतंबा अमसु इकाई खुमनबबु ngakतुना थंबा ngamdre इंडिया के मियोय अहुम हाटखबा मतुंग US ना थौदोक अदुगे मतंगदा सोइखिबनी नत्रगा लाले हाइना इंडिया दा हाइरखिबा लैट्री मसिगी ओना तैनाबदा इंडिया की मियोय अहुम हाटलबा मतुंगदा US ना मखाताना करिगुंबा US मिलिटरी की ऑर्डर ngakना चट्रबदी अफबा ओइरोय हाइना अकनबा वाफम थमदुना किहन खंगहनबा होटनादुना लैरे US की असिगुंबा लोंदा असि निंखा तंबा लैबाक अमना
condemn tongdaba tuminna taduna leiba haunade adubu aikhoigi haiba inba prime minister asidi ngasi fawba wa machet amata ngangdabana malemgi miyamna US na haiba inba amasung seasonaning ba mawongda seasonaba yaba minai oina khankhre haiki panba yabadi US ki Secretary of State Marco Rubio na India gi External Affairs Minister S. 𝐶𝐫𝐶𝐞𝐬 State of Homeland US na thamliba blockade thawaidaba amasung Iran gi thau puthok pushin taunaba hotnabagi mawongda US na tumina leithokloi haina phongdorakhiba laikre Indo-Bangladesh ngamkhai paring sambal khabagi thabak thingtharakhibasi achauba asoiba amani haina Hemanta Biswana phongdokre Assamgi CM Hemanta Biswana Indo-Bangladesh ngamkhai paring sambal khabagi thabak thingtharakhibasi achauba asoiba amani haina phongdokhibaga loinana ngamkhai paring sambal khabagi thabak thingthahanba state kayadagi demographic ke ahongba लाखलिबा असिगी मतंगदा नुंगनांगबा फोंदोखरे हेमंत बिश्वान हाई वेस्ट बंगाल असम अमसुंग त्रिपुरा यावना ngangkhai paring da laiba state singda security ki thabak thoram sing paikhatpada thong manana paikhatkidabasi asoiba amani kumjai inglising amaga chamapan marifu Mangagi matungda Assam Bangladesh ki ngangkhai paring sambal khaba hawrakrabasu atopa state singda ngangkhai paring sambal khaba gi thaba thingthaduna lakhi Meghalaya Tripura amasung West Bengal da ngangkhai paring sambal khaba gi thaba thingtharakpana ngasidi demographic ki ahongba chauna leihalakle haiki mahana makha taraduna ngangkhai paring sambal khadabana chahi kaya Lona yadaba mawongda chathok chasin tauba yahanduna laki adubu ngasidi leingakna ahenba miting thamduna hotnarakpadagi Meghalaya da ngamkhai paring sambal khabagi thabak chada marifu taramathoi Tripura da chada humpu losilakle Mizoram da su sambal khabagi thabak paikhatpa haure West Bengal da sambal khadana leiriba kilometer chanipan rom sangba mafam asida su sambal khabagi thabak paikhatkre khongthang sing asina demographic ki ahongba makhatana leihalaktana ba hotnabada chauna mating oiragani thazai union lengang na demographic ki ahongba lakni basi yengsina ba committee semkrabani ngamkhai paring da nakna leiba mafam da citizenship sing Tauduna mito masa khangdolaga demographic ke ahongba leiribasi yengsinna ba hotnari haiki Loshilakpada international news pathok chari US ka ingtappa khudyek pinaba yaroi haina iralna hardline singna khongjang sinkhre Iral amasung United States ki marakta ing tappagi yana cherol khuriyek pina ba hodokhiba bu yaning da ba uttuna masing yamlaba hat raina singna Iral gi tongan ba city singda yaning da ba khongjang singre khongjang roi singna makhoi gi asauba sing adu foreign minister Abbas Arachi amasung Waqf Garibab speaker Muhammad Waqf Garibab ka mathakta Haithakiba loinana foreign minister Abbas Arachina mafam thado haina kholau kaya su laukre US President Donald Trump amasung Pakistan gi official singna Washington amasung Tehran adagi mathakta tha kaya marom chupna unkhatna rakliba asi loshina bagi pandam da framework agreement ama puthokiba ga loinana athuba matamda khudiyek piragani haina phongdokhibadagi miyamna yaning dabagi khongchat chatkibani foreign minister Abbas Arachina leibak adugi television da proposing agreement ka mari lainana pikhiba interview gi matung inna masing yamlaba miyamna masa city da laiba foreign minister gi office mamangda yaning da bagi khongjang changsin khibani Iran gi friend news agency gi video da amuba firan chetpa nupi singna angangba amasung amuba machu gi firan haiduna foreign minister Aranching gi mayokta kholau kaya su lauki masing yamlaba nupi singna Aranching mafam thadokadabani mahak sikhibana hena phai yasinaba naba honariba singbu ikai khumnaroi dabani haiba kholau kya lauki masing yamlaba nupi singna foreign minister Abbas Arachina Washington ga yasinaba gi thorang lawrakli basibu yaning daba uttuna kholau kya lauki bagi video singsu iragi US agency ama oiriva front news ta thadorakli Nakal amarom da US deal gi drive
amagi matung ina Iranna nuclear gi khulai sing saroi haibagi ayaba pikre hairi report amana makha taraduna hai Islamabad memorandum gi saruk ama oina US amasung Iran gi marakta ingtappagi khuyek pigadawriba asida Iranna nuclear gi khulai sing semgatloi haibagi ayaba piki hairi North Korea na nuclear gi khulai sabagi khongpham handokloi haina phongdokre North Korea na makhoi nuclear sabagi khongpham handokloi haina achepa wafam thamkre leba asina nuclear gi khulai senga chagatna bagi thorang tawriba asi lebak adugi ingtappa purakna bagi damaktani haina North Korea gi news agency na phongdokre United States amasung mapang oina chatminari balaiba kayana nuclear gi khulai sadana ba phongdorakhrabasu Pyongyang gi maikaidagi ikai khumnakide hairi North Korea na makhoigi nuclear gi khulai sengat chagatpagi khongfam handokloi haina achepa firep laukiba asi haukiba irai numita South Korea Japan amasung United States ki marakta nakal ahum gi wari sanakraba matungdani Tokyo na nakal ahum gi wari sanakibagi aduda Korean Peninsula da makal amatagi nuclear gi khulai sing sahandanaba amasung saba lephanbagi achepa firep adu laukibani haina South Korea gi foreign minister na thamlaki DPRK gi masak maming takthok taba wangangloi amana Korean Central News Agency da phongdokiba warol amada US amasung makhoigi vessel forcing asi wahanthok yaude masina North Korea gi firepta makhal amatagi akaiba pirak loi haiki US na Seoul amasung Tokyo da nuclear gi matik mayai leiraba khulai sing yona bagi ayaba pikiba asina Pyongyang na nuclear gi khushu khulai sana bagi lambi changsilakliba asi achumba warol amani haiki Pyongyang gi thorang asi lamdam asigi ingtapa amasung mara chetpa khongthang amadani Pakistan lanmina khongjanghloi ahum hatkre Pakistan khudum chansiliba Kashmir da leiba rawala kota khongjanghloi sing lenga ki mayokta yaningda bagi kholau lauduna khongjang sangsilapabu namthana ba honabada nomai kapada khongjanghloi ahum sikre amasung kayana aso apan nangkre hairi Awami Action Committee gi thomi sing amasung saugatpa singna in guard ground of Father lining gi matangda wakat mifam jangsilingai gi security force na namthana ba honarakpadagi nakal ani gi marakta chaungna mugnarakpadagi laksinna ba honabada security force na nomai kapkibda khongjanggloi ahum sikibani thajaningai oba paw amagi matung ina khongjang jangsiliba sing aduri security force na tear gas kaptuna tangkhaina ba honakibada natana atamna na nomai na kapsin kibani hairi nomai kapsin ba aduda miyoi ahum siraga kayana aso apan nangkibadagi POK gi Rawala kota ungkhatna bagi chang wangkhalaki hairi nongmaina kapada laikhidraba miyoi amagi masak maming khangba ngamkhibaga loinana miyoi adu Pandri Faryana da Naim Amin kauba miyoi amani hairi Rawala kota nauna ungkhatna bagi chang wangkhalakiba asina POK gi tongan ba mafam singda I paw fauna gadaba media sing shutdown tawkre hairi Matang sida numidang wairam gi paw loishinjare mideng tabiriba punamapu amuka hana khurumjari